Joint Action Committee for Safe Releasing of 2 captive students by Kuki terrorist government Thamkiba Kuki Shina Fajinduna Thamniba Naha Sebu Tekta Kaidina September Kuntrage Numbedang Pung Taret Fawagi Manunda Thadok Piraknaba Thamkiba Matam Adu Loikibaga Loinana Thoubal District Ngasi Ayok Pung Ohumdagi Pung Nifugani Pange Banjatha Houkhre Kuki militant Singna Fajinduna Thamlakleba Ase Ngasidagi Tharaga Numit Humni Sure Masida government JSida Pirakiba Thazal Singh Adu Tabakta Ontokpina Bangarang Numedang Wayam JSC Governor Convener Laurembam Subol Singh Naluchingduna Naha Anigi Imung Manung Yauna Sea Minister and Biren Mahaki Office Secretary Unaduna Naha Ani Ase Ngarang Numidang Pung Taret Fawagi Manungda Tekta Kaidina Rescue Togani Haina Thazaba Pikhibagi Matung Inna Ngaiduna Lainake Sairak Ase Thoubal District Tongan Tongan Mafam Singdagi Lakpa Maya Paibi Singna Thoubal Mela Ground Wakat Kongjang Fajinkhibagi Loinana Masing Yamlaba Miyamna National Highway 102 Impal More Lambi Paringda Thoraktuna Lambi Thingduna Chief Minister Unaba Chatkiba JSC ki Mihutching Halapa Ngaiduna Leike Tongda JSC ki Convener Laurambam Subol Singhna CM Unaruraba Matung Taliba Miyamna Maru Oiba Unarubagi Warol Singh Paudam ke Adubo CMna JSC da Thamlakiba Wafam Phajinduna Thamliba Naha Ani Ase Government na Atuba Matamda Tekta Kaidina Rescue Tongnaba Honari Haina Thazaba Pirakiba Ase Yenglaga Karigumba Che Amna Piriba Thazaba Ase Thabakta Onthok Piraktrabade General Strike Yauna Makhal Makha Kayage Kongjang Singh Sangsilagani Haina JSC ki Convener na Ngarang Lauthoke Amaromda Thoubal Maikai ki Maya Paibi Singh ki Maikai Dagiso Karigumba Naha Ani Ase Ngarang Numidang Pung Taret Fawagi Manungda Tekta Kaidana Thadoroktrabade October Amage Ayuk Pung Ohumdagi Hauduna Thoubal District Pumbagi Pung Nifugani Pange Total Shutdown Hauragani Haina Lauthoke Panbaya September Kunga Tareta Naha Ohum Ningomam Johnson Chahi Kungani Thoi Apokpa Sanjoy Thoubal Khengman Maning Laikai Oinam Thoi Thoi Sahi Kungani Thoi Apokpa Yaima Thoubal Laisang Them Awang Lekai Amasung Thokjom Thoithoiba Sahi Kungamanga Apokpa Ibotombe Thoubal Khengman Wang Mataba Maning Lekai Napuna Royal Enfield Motorcycle L904J 3920 Tongduna Kaithel Manbeda Staff Selection Commission SSC General Deputy GD Recruitment Yauba Chatkibani Aduga Ningomam Johnson Buna Kuki Militant Singh Aduna Thadrok Laba Matung Assam Rifles na Rescue Togduna Police Sinaraba Matung Ibung Manung na Sinarakibani Amadi Oinam Thoithoiba Amasong Thokjom Thoithoiba Anina Kidnapper Singh na Fajinduna Thiba Khanghandana Lairibani